Hitlerna karigidamuk Jewwsingbu hangoi tukachakhribano karigi asuk yingthiramibano karigidamuk Hitlerna Jews lak humfurum Paktak Hattokkhribano hatpeidi Hitlerna atei mi kanglupsing khutamoina homosexuals nishadala Jewwwsing gypsies communists adai even haksangi phibam soinairabasing pau Hitlerna hatkhi adubu mana mi makhal mathil mayam ase hacharagasu mana khwaidagi karam hena yekhibadi Jews na oikhi masi kari maram makki warazano Hitlerna Jewwsing basuk sathini yengthirammise für richtig hältst ob du glaubst dass ich fleißig gewesen bin dass Hitler 1889 da Austria da pokhi Hitlerna magi rasniti gi oiba waklonsi masi maruina Jewwsing su yam marang kaina tabat gumba Vienna hariba sars dagi poglakibani madudi mana sigi maphamsta 1907 dagi 1913 phawsu leramibani matamsta sigi Vienna sars gi mayor oribnu pasisu Jews sunga yadaba misak ama oirami Jewwsing bu yekpa tukachaba haibase sigi sars da yam common oirami 1914 day 1918 phawsukna khiba prithibigi ahanba lanjang manungni Hitler German army da lanmi ama oiri sigi lanjaus na lurpa matamda Hitler amadi magumba lanmi kyana lan maithiba German empire na lan maithiba simoina yaba sungam ngamamde makoina khanaki lanbungdari moi lan kishu maithikide betrayal mioi kharagi longnamdagi nanganda thangna thilakpagum thok lansi maithi howuni haina moina thazaki Jingnarammadai nakai sheng abugum Hitlerna thazarki madudi Jews amadi communist na moigi leibapu longnamduna left wing lengak amadi sakti pahalakpadagi fatabasing asi thorakpa horakpane lansi maithi hankibai maruiba maram Jews ni hain Hitlerna sandokpa horaki makha sathadringai manamutum yam chawchawna piba sel chingthok chingsin suyam thubadugumba most trusted sports book or 1x bet ki manamda khangmin hosei sdai adongi manglan mangphongna pusu kanana tambangam bage hojiksi world cup amadi 2020 manungne sida daw yaragadi ajowa senpham ama thoi huba yabai chance leiribane sigi app asa tawduisi live match results yengaga score predict tawraga bet tawgadavane app asa te to pasinong phangningai oiba makhal mathel games kayam su yauri loinana screen da habiba promo code asi seasonal restart tor mutung ahan deposit tawbuda rupees 26,000 fawa phangba yabai khudung chaba musu piri adomna thoirpai sel paytm bank amadi atai araiba method chingdai rai line lawthokpai halli app asigi link amadi promo code pin comment dagi phangbigani cash price phangbiu promo code seasonaba kawbigano 1920s day anganba 1930s phaw Germany lan maithi khiba aduna maram oraga sanmilon puthabagi achoba problem ama thokli sigi problem si solve toba matamda Jewwsing mapung phana tanthoki ba haibasna yam chawna mating oigani haina Nazi singna thazarami sigma moigi rasniti gi wakhalon amadi Germany gi sanmilon amuhna mahusagum phagadhangani ka haina wasakpa sigma singasna marmor Hitler 1932 da election mai pakhanki asumna mana sakti hek parapdagidi Jewwsing gi mathakta chalairamba ain laws anoba kya amugsu hapsiraktuna masing yam hengat halakhi masida su pelaktrudna mamai thangdadi holocaust athraptuna European Jew lak humphurungi thawai su satkribani Hitlerna Jews sungya yaram kidabai maramsi mai thokpa bhamna sajinabsu yauraga theory kaya amlai kharanhai Hitlerna Jews yadaba horokribasi prithibigi ahan balanjang manungda hu chenba gasetic ama thengnarubdagi madugi matungda thorpa trauma ga mari leinei haina Atopa theory madadi asumna faw hairi madudi Hitler nongmama Jews oktabi nupi amag loina rupdagi mangonda haktinna madagi longnaba leina ama mangonda lanslakhi masdagi Jewwsingbu hangoi tukachaba henjilakhibani ka haina adubu mathakta haikriba theory ani magasigi chatnaba yab kudam changdamdi amata leiba nate adubu historian ayambana matoina yanaba wafam hairagadi Hitler gi wakhlonda Austrian rasniti wala anigi saphukan bahakan yawi haibasni Makoi ani adudi ahanbada German nationalist Georg Ritter von Sonererni signu pasi kanamba minu haragadi masi German lon ngangba Austria amadi Hungary gi mafamsing German empire da tinsalana bakan hotnaramba amadi Jewwsing kedongda mathamoi singba German nagarik ama oyu haiba sukya yararoi dawdum mising na haibas leida chetna thazanba misakni Hitler gi wakhalonda kanba hakan changamba ani suba misak aduna sigi Vienna gi mayor oiramba Karl Luga hariba misak asni
Hitlerna sigi nupasdagi tamsil lawki madudi Jewsing khaptok chumthokhraba filter tokthokhraba jata Maribak Germany da ahongba lakani haibagi idea-sing Hitlerna magi larik mind game dasu luga si khwaidagi singthaningai oiba mayor ni haina thagatuni ramkhibani Hitlerna 1933 da sakti pairaba matamdadi sigi nupasna law khonglambasing Hitlerna thabak ton thokpa horaki mathang panbayai prithibigi ahanba lanjawna maram oraga Hitler ki punsida tangai phadana warip am lawdaba yadabagi tanja ama pirakhibani Lansna maram oiraga lawkiba magi firep asi lawramdaba taraga Hitler malemda ngasi phawribasigi chang yongna phawrumdabasu yai suphaw phawrumdabasu yai Hitler 1914 da German army da yawsinduna Austro-Hungarian Empire ga loinana France England namadi Russia ga lanthingnaba yawki Lance da thona phabaga mari lenan Hitler award faw phangki adubu Lance da Germany mighty hore haibadi Hitler yauna lanmi kyani yazaba sungong ngamamde mathakta so haijakhiba aduni German lanbung da mighty banate home front da maruina Jews social democrats amdi communism na longnamakpadagi nangana thangna thilakpugum thok Lance mighty hobuni haina asumna Hitler amadi German lanmi kyana thajakhibani Jewsingga mari leinana di Hitlerna asumna phaw phongdongki maral sirumki madudi malemda kangkhong chaiba mara tadab leiribasiga Jewsingga mari leinai haina phaw Hitlerna tatana phongdongki madudi Jewsing asi malem se supai pashinge khudum chanchinge khanbadugumba miyosingni thorangba miyosingni masigdamak moina capitalism yauna pambai amhektabu siznarakani moigi maramdagi Germany gi pangal sakti mayeng tarkhibani haina Hitlerna magi mat yam toina piramki Hitler gi mityeng da malem makoi pungasi ekhoi mi masel gi marakta loinai khamnai da lan sungna famni lanbung amani erena amani haina ukhi matam pumbada Hitlerna yam chena thazakhi madudi makhoina haidi German singna yam lingna panba ngamakdoisi makhoi khudingmakna pure oripakanda tane maramsna mana pure oide mang takningai oi khanmana hereditary disease papudai thangtharak palina nabasing hakchang natraga koki phibum tongalabasing nisada laisubasing samdokpiyada hanjin crime tobusing mathang hathaba horaki aduga mana khwaidagi hena yengthiniba Jewsing German dagi maru phukna tanthokkinaba 1930s gi matamda magi angambi thadana honarakhi Second World War Prithibigi ani suba lanjaw hek hawrapdagidi Hitler Jewsing dama minungsi haibdu machat matulakidre jab sum hathrak paduna yam khraba thawai masing lak mpurum yawshilakhribani Prithibigi ani suba lanjaw manungsta Hitler amadi Nazi singna toromistaida adungi kari wakhalo leibage comment tobiramo